Manipur lengaki remote sensing application center na piba data amagi matung ina state asida chawrakna mahusagdagi laireklaba pat makhal tarat amadi Yusef manba pat ani amasu lay haina report piri. Maram kaya amana ngasidi hairiba Patsing asi Mangsinlakpa amadi Hena Phibam Sokchinlakpagi Maongda Lakli catchment area sing mangtharakpana ngasidi Patsing asida achauba chaitheng ama piri. Aikoi miyoibagi chaitheng phangliba Patsingi manungda Thoubal district manungda leiba Waithau pat asisu amani. Matam amada iramdamgi oiba ngaton yauna nga makhalsing macha kokpham mafam ama oiramba pat asi chaitheng kayagi China phanglaba Phibam kairakliba pat ama oiri. All Manipur Working Journalists Union Amjune Sinduna Chathakiba media campaign Know Your Sanctuaries and Wetland gi Manung Channa Paumi Tim Amana Waithau Patta Chatuna Yangsinki Hiramasgi Matangda TOMTV report ama Sokchinlakpagi matung ina mahausadagi leijarakpa saktamsing ahongba lakpa haibasi masana tabani. Ahongba lakani haina khanglabasu chawkhatpagi mingda manghan takhanbadi phatte. State asigi oina leijaraklaba Patsingi manungda Waithau pat asisu amani. Hectare lisingama chamapan marifu mathoi romna catchment area oiba hectare chaunga humpu humdoi romna pat ki saruk chada kungani pana ising amadi chada humpu mathoina agriculture gi saruk oiba pat amani. Indo-Myanmar Road ki nakanda leiba pat asi state asigi atangba ngaton yauna nga makhal kaya leiba mafam ama oirami. Masida natana uchek kayagi chaktafam amasuni. Sok lising ama chamapan humbudrada cheksabi bere sarakpadagi pat asigi saktamda kairakpagi machak ama oiraki. Ene hana de pat pak chauna leirameba. Ajik sum mai pata leibra leitabra di khangde sum khopchal libra khopchan dabra dugi khangdabe wanewa. Aduga hojik pat pikti pixale. Usik te yam badum tari tabdi adu usik masing di khara sum wat padong toy koigi koksalak toy rangdewa. Adu usik budi dum tae Yengbada ningthijaba pat asi thiam kiam chiru maring yauna akoibada leiba lamsing asigi hingnabagi lambi amasu oirami. Sajik fanba nga faba yauna matam matamgi oina phangba mana masing hektuna hingnabagi lambi oiduna lakhi. Ngasidi pat asigi isingi saruk yamsinlaktaba akoibada lau usinlakpa pat ki saruk piksilakpa kayana nakal kayada chaithing piri. Tamzi thambiraba anda do agadi koi sangi honariba ko de sukanaba anda gi moide surum kanaba do sedi moi lanai thadaringa je sina di moi pungphana su phabangam da do sarkar ka yengjan biragadi hena phagadana do phan Pat ki ising leiraktaba amadi Mangsinlakpa asi karidagi oirakpano haibasi thidokpa mathau tai. Pat asigi akoibada leiriba catchment area sing kari PHIBAMDA leiri. Kaya yamna SOKCHINLE KARAMNA SOKCHINLIBANO haibasi NEINABA mathau tare. Pat ama fahansi hairabadi akoibada leiba praja sing ningthina gyan taba changi. Pat ama oibagi masak hongdana thamlabadi tourist ki mafam amasu soidana oiba ngamgani. Waithau the labor pressures the Imphal urban area SIGI pressure mong lere then Thoban go pressures mong labor urban anigi marata laborina yam so pressure le hete mong the Waithau state other masiam sensitive zones so ebani other masiam protection to wom sange khoina mong usek yam tari usek tabi changji handarakpra hengalapra akoina khangba yadi sem khoina kainu usek kumba usek waya adagi tingang adagi manama singsne akoigi yam afaba indicator mo edi Matam amada leiramba pat ki masak ahongba leire haibasi pumnamakna yaba wafam ama oigani. Honglaktabasu yaroi ahongba asigi mathakta chaitheng amasu pi haibasi achumbani. Matamgi matung ina honglibani haituna pungmang hek mangnaba sinmadi fatte. Masidani wahang ama laklibasi hojik aikoi kari tawgani lengak khakta ngaiduna leigatra haibasini. Pasida hojik se saktam mangja laije. Mase mayamna nga yongna naba mai magi palitasan ba mase may kedi mase party saktam jam tik kai rabane mase kai dana ba aragadi koi sarkar na apun boina passe lehla nga thada bi ba koi lana yoina tongan khajali sinataba Praja khuding magna
पाट कनगदबनी हाइना लाउरबसु पाटसिंगी अकोइबगी फिबम सोक्सिनलबसु हौजिक करी तौगनी हाइबसिनी अहानबदा कैचमेंट एरिया सिंग कोकथोक्तबा अमदी कनबा हाइबसिनी मसिदा लेंगाक अमदी मियाम पुमनमक अमतो ओइना चटमिनबा चंगी लेंगाकता इंथोकपा मियाम नंगाकता लाउबना यारोय पाट कनसी हाइना लाउबदंग ओइरबदी कानाफम ओइरोय अखोय पुन्ना वखल तामिनबा अमा चंगी Manipur leingangna leiriba waithok patki akoibada leiriba kunjasinga punna thabak tawminaba leingangna ahenba mieng sanglagadi haiba patla sigi mahosagi oiba saktam singadu kanbada achoba mateng ama oigani cameraman ibongos nagaloina paudam jariba nabukuma ka gopam Times of Manipur waithok pat